Chief Minister yauna Manipur government ke official singna aramba toba thengnarabadi center da natraga Prime Minister da city thabiro haina Union Minister Jual Oram thungdokre. Manipur ki government ke school singda hana leramba teaching system adu amu hana work mathau tare haina Deputy Chief Minister Y Joy Kumar phongdokre. Natraba electronics ke polam sing karam lo singada ke har ki matang da nimit humni ki oiba e-waste management ki workshop nelit ta hokre amasung second division I ki final round ki match da hayeng neroka FC ga Delhi United FC ga lamba nongmargani Kurumzari adumni biribasi impact news ni aitaklamam siam kanan hauzik pungja sipawagi maruba pausing mihanda pizari. Union Minister for Tribal Affairs Jual Oramna Chief Minister yauna Manipur government ki official singna aranba tawba thengdarabadi India government ki website mail natraga Prime Minister da city thabirau city adugi matung inna action lakot kani haina phongdokre. Manipur ki khongsat lakhiba minister asina Imphal da thunglaba matung Tengnopal district ta pangthokiba BJP ki Kuntra Trelak Suba Mapok Kumonamasung Empowerment, Poverty, Elevation and Welfare Program gi Thauromda Wafamasi Phongdokibani. Thauromadu Minister Oramna Makha Taraduna Miyamna Thazabibadagi Hauzikti BJP asi MLA Kunmathoi Mai Paktuna Sungsinaba Lengak Ama Semangamle Prime Minister Modi Lusingba Lengak Asina Misang Mikai Naidana Say Homlom Lengalak Asida Miyam Gidamak Tabak Tawduna Lakli India Pumada Kungang Listing Tarani Palom Mai Fangdan Lerakibadu BJP Lengak Lakpadagi Kungang Listing Tarani Thoiromda Mai Fangan Mangamle Tribal Affairs Ministry na Manipur ki tribal sing sakot namakitamakta sel kaya amasu thadari haiki ngasigi Thoromadu Tengnopal district headquarters da laiba community hall da BJP Selul tribe Morsana Sidana pangthokibani मोदी जी का नारा है मैं ना खाऊंगा ना खाने दूंगा और अगर कहीं गलती हो रहा है कोई भी गलती कर रहा है चीफ मिनिस्टर हो एमपी हो पार्टी का फंक्शनरी हो तो उसको बात करिए और उसको ठीक करने के लिए कोशिश कीजिए भारत सरकार का वेरियस वेबसाइट है मेरा मंत्रालय का tribal.nic है बाकी भारत सरकार का मंत्रालय का वेबसाइट है पीएमओ है आपका ये सब में निरंतर देखिए Manipur da lairiba government school sing da hana leramba teaching system adu amuk purakna ba hona ba mathau tare haina Deputy Chief Minister Yumnam Joy Kumar phongdokre Imphal West ke Langol da Wangdai Primary School sana ba gidamakta foundation stone yungba ki thoromda Deputy Chief Minister hai matamamada government school sing da homework class work amasung weekly examination sing ba kaya sang naina tawrami adubu madu haujik leitre School kayada oja masingna mahiroi masing dagi hele school management amasung development committee na so asoba thaudang loba tangai fade maramasina stakeholder khudimakna sungsin aduna government ke school sing asi hinganan si haina Deputy Chief Minister na phongdoki Matam sang nagi mamang dagi lamdam asigi miyamna Sonari Amadi kum pudna laklaba National Highway Kuntra Taret Imphal Jiribam Lambi asi hauzik Voda Road Organization BRO dagi logthoklaga National Highway Infrastructure Development Corporation Limited na suba haukre Panbayabadi Hairib Lambi asi ki phibam asi aduki matik fattabana maram oiduna Lambi asi da gari sasinda kodong sada bakaya nanganuna lakibani Ngasidagi thani ahumlonggi mamangda India gi Road Transport and Highways and Shipping Minister Nitin Gadkari na lambi asi semjingani haina lauktopa laikhrabani handakta Manipur gi Chief Minister Nongthom Birena su April thagi manungda lambi asi black topping mak tawdragasu all season road ama ohengani haina su lauktokrabani lambi asi semjindabagi damang sahi asi gi March 13 da bidding loiduna April past week tagi lambi asi sem haurkibani hairiba lambi asida Paumi ki team amana salubada lambi asi semagi thabak kumang sausinba thengdarakle kilometer sani kun sangba lambi asi package ahum thokna company ahum na suri Imphal dagi awangkul fawbana kilometer ahum dagi humudra manga fawbana HBS construction awangkul dagi barak fawbana kilometer humudra manga dagi samani pumanga bana Needy Creatives Infrastructure Private Limited amasung barak dagi na jiribam fawbana kilometer samani pumanga dagi na sani kun gi asina Bharatiya Infrastructure Private Limited na suri
Hariba lambi asida lambi clearance amadi port hole sing main batanatana lambi ki nakana sialiba drain sing sengdokpa amasung landslide tawgan mafam singda makatana landslide thoktana bagidama section thawrang ki thabaksu paikhatle Fanba yabadi hariba lambi amadi barak thong yengsina bagidamakta Manipur ki Chief Minister Thas ki kuni thoida by rota satkani bisu haribani Singda multi-purpose project Dolai Thabi Beris project amadi National Sports University ki Pibam Singh IFCD Mamsung Yas Minister na hak thengna satuna yengsin kre Singda multi-purpose project ki lambi ki mataida railing Karam da bamadi footpath ki pibam soksin na leramba thengnabada IFCD Mamsung Yas ki Minister let pau half kipna nuaita phongdoki Project asi buluna nana thamduna tourist spot ama oiba yana bagidamak asoba monogram ama thet pagaluna na damasi gi lambi mataida railing khana na bamasung steer ama di footpath sing ningthina semjinaba mainaba engineer sing da minister na khanganke yengsin khongset asi gi makha satharapo oina kautrok senjam chirang amadi harau thel khulgi maikai marakta sagadoriba National Sports University ki pibam yengsin ke University asigi matang da minister na phongdoki bada central project asigi darkar ba park sauba se lam eka chomukun manga 10 mapan sinone mathau ta ba park sauba lam asidagi hendokna lam ekar samri rom mafam aduda phanglabanina lam gi awaba lere roi haike ataba matam state asida prime minister Narendra Modi laktuna university asigi urep uyung tamlagani haina su khangala palaire urep uyung tamba loibaga marilnaba engineer singa tanadun ataba matamda shaba hongnaba honagani haina su phongdoki National Sports University linkhatnaba katpirakpa sida akhoi sarkar gi maikai dagi su harauba phongdokchari lamdam sigi Manipur praja mayamna akhoi bu cooperation support tawbigani Prime Minister of India Modi ji anytime akhoi gi hojik parliament session chathabasi hek loibaga anytime ma lakani aduga as soon as mui lakpaga foundation stone si hek lead tawbaga aduda Only then technical know-how labor engineer singkatanani masigi building sina 18 months sangani 14 magi tongan balegani adu da overall calculate to kanda matam do sida loini do fix tawgani hojikti it's too early to comment on that Yengsin khongset asigi sargama oina dolai thabi various project ki fibamsu yengsin ki various asigi matangda minister ni english ngama chamapin maftrani thoida India government na intimation piraktuna Lising wat sama pemfitra taruk tagi sabah hokiba project asi ban blockade toiman manamaram oiraga masi fauba loisin mangamdana lak li haiki project asi ga hauzik ori ba piba masi chada mafitra taruk ti loisilakle tha ani ahungi manungda loisin ba yaba gi pibam da leiri haiki project asi pai riba contractor singna so damasi leivaki ni khallaga thabak phajana subiyu ngamloida ba leraga di department ka tanasi haina mahak na fongdoki ngasigi kongset aduda Parliamentary Secretary L. Rameso K. Rovindra Masung H. Dingo Masung Yas ki Commissioner H. Dilip Su Saruyaki. Dam ki CD Treasure si economic blockade na maram oirakanda hojik phaw yorotri hek yobaga se tha amani manungda loini aduga tunnel si di nongmada thabak si leptana subi bataraga di 2.723 meter progress adumle aduna hotok pakanda 75 days means 2.5 months kumba manung sida tunnel si su loirani aiba sa thami thikada contractor sing su maming da thok leiba kangbu do thabak tu phajana subina ba ai appeal tawri aduga kaigomba ngamoi haiba taraga su sengna department ka tanar kanda kai do sige do tanarani leiba kini eigini akoi mayam gini khanba kanda thabak si tawradi khara phagani heta paisa tanba moina khanba wakallon sidi thado anni Imphal ge sanjen thongdagi na hata golapati fawbagi marakta Imphal turel gi torabanda lam khopsinduna yum kai sajilamba sing IFCT minister let paw hawkip na yengsin kre IFCT gi parliamentary secretary Al Ramesho yauna satkibak yengsin khongset aduna sanjen thongdagi na hata golapati fawbagi lambi gi mathakta community hall sajinba amadi mamang da minister oirama mioi amana lambi thingjinduna yum sajilama thengnakhi sanjen thongda niyom gi wangmada
permanent police packet sajin batanatana lambida toilet sajilamba thengnabada minister angapa phongdoki minister led pauna phongdoki bada mamang da lengak mapu oiramba misak ama yauna niyomgi wangbada khopsilama lamsing amadi sorok mathakta saba community hall athuba matamda takthoknaba revenue minister ga tanaduna thabakta onthoknaba honaragani haiki सरकार ना सेमी बा इन मयाम से थोगार कांदा अहेबा असिंग बतानरगा लम खोपचनबा लंबी मया से थिंगजलगा युम सारगा टॉयलेट नि एदा उरिसे मसी लेबाक मयाम ने याबिब्राम त यंगबिउ असुमबा अनऑथराइज कनानो असुमबा पता पिरिबा मिओइसे मसीदी मोइनसु लान लौदबा फै मसी एनक्रोचर सिंसी लौथोकपना फगनी चुमगनी ए रेवेन्यू मिनिस्टर गसु ताननी आदुगा करी तौबा यागे मयाम की डिस्टर्ब तौबा पोट सिंग असि लौथोकपगी मुदनी एगे मपागी सोरोकदि एसु सार हेबा ngamiदरा मखों वांगना पिरकंदा सोरोकता युम सानबा होंगनरगदि मसिदि अफबा ओइरोय हप्तादा मनुंगदा सारिबा कम्युनिटी हॉल मखों पिरकंदा सारमने हाइबदुसु तखाइनबा प्रोसेस ए तौबनि e-waste management ki matangda khananaba namit humni gi oiba awareness workshop mama ngasidagi hawkre National Institute of Electronics and Information Technology NELIT na sinduna tharomasi Manipur University ki Computer Science Department da pangthoki tharomasi ka mari lenana NELIT Imphal ki Executive Director TS Pramesona pawmi sing da phongdorpada electronics gadget sing da tonganba makhal gi toxic gas na jingba haksang da sokninga oiba polam sing yawba scientist sing na thengnare maramaduna proper electronics waste management system ama thamduna mioi bana section hauba yamna mathau tare maruwaina toigan mobile phone computer laptop na singba electronic ki polam singda yawraba battery da mioi bada sokningai oiba component ama yawi maramaduna yum da gi hauna sijnadraba amasung yadraba electronics ki polam sing mapham shana thamjinba mathau tare haina su phongdoki Tharomadra saru yakiba Manipur University Computer Science ki head of department TS Mani Sinam na phongdorpada electronics waste sing asidagi thoirakpa yaba laina kayadagi matam sana section hauba na tungi punsida apaba oigani haibagi wakhalonda tharomasi pangthokpani scientific method sijinaduna electronics junk singi reprocessing taunana plalama puthoktana government policy ama puthokpasu yamna mathau tai hainasu phongdoki Trans-Asian Highway si More si na exit point, entry point orak panina. More ki through the Manipur nga si jungle la iba shana potekina, acha potekina, makal kaya ki jan danger mayam se. Si koi department sing through the koi public sing se gyan tahan na hot na bane ba. Koi Minister of Electronics na nilikta koi na awareness program ama project koi na pirak pagi through the koi na University the academic environment na. Makoy na policy matters ma fam to boda sagi mamang tana they will take a lead forward when tawni na kanmadagi when university ngasi program sin mane Palace compound Gomindaji temple dagina Mahabali Kabui khul ta khebagi phibam soksi labalambi asi mainleba singna yeng sinbinaba haukheba April 10 da impact news na akhanana paudam duna mainleba singi puning singsin graba matungda hariba lambi asi ngasidagi sem haukre Department of Art and Culture Ladiba Maharaj Chandrakirti Auditorium gi hek makha thangbada leiba lambi asi nong surabasu sudrabasu sahi supa ising thomjinduna sosot laun laikom thoktuna lerakpani hariba phibam asida impact news na lambi adugi nagit leiba mioi singi pendaba kholau kaya galunana lambi asi semjinaba paudam kibani akhanaba paudam adugi matungina sayol amamuk leiraba matungda Yaskules constituency MLA Thoksom Saitabartana lambi asida miyeng sanglaktuna lambi asigi nagit leiba iram nala sing siengba haukibagalana ngasidagi nung thaduna lambi adu semjin bahokre ngasi impact news na mafam aduda sangsilubada akoibada leiba miyamna impact news bu thagba phongdor kibaglunena constituency asiki MLA na miyeng sangbirak pabusu thagba phongdok naraki mafam aduda sathariba nung thabagi thabak adubu yeng silam kiba BJP School Mandal gi secretary Saudhuri Mayum Alok Saramana impact news ta phongdorpada hariba lambi asi sahi tara hena yeng sindana leraklaba mafamni adubu nauna MLA oraba Saitabartagi miyeng makhada lambi asi tung koina satpa yaba mawongda semjinaba thorang tauri adubu lambi asi sathok sasin kharada oraba su khudong sananaba khudaki oiba pambai oina nung thaba hobani haiki loinana impact news na miyamgi awara pamadi khudong sadaba kaya puthok piduna khangan biriba asigi mathakta
Sathabi Makatana Sathabiduna, may libasing being sung behind Alok Salamana Makatana Fundorki. Bagi lambi esi ngasih lagi di sembuh haukre lambi esi sembuh haukiba asina lambi esi kina kita lari ba miyam amadi lambi esi dah tu ina cakap miyam dah sahun kudung sahal lagi ni lorena impact news ki tim nasu hai riba sigumna Manipur ki tongan ba sota haura ba amadi yang sindu na lari ba famsing yang sindu na mai lena bas ninge puning lep tu na cingcing kini ngasih kau nanti camera person direct live semula lorena parum jari ba ai ketermayum Premsan impact news Infal. CD semnak di beze yam thagazari asi bot gi ipujit chu tai laisang gi lamben chu ne asaw asang sing mapalom mayang meitai kabui khai tadana lak ba lamben ne asi phajana semna khut setna yamna harau na khuthinjin na sembio haina isona thalak ba gumbane ase ngasi emere makhai se impact tv da khoi gi damak haina sali ba miyam chu ai angang sing da so harau na oke tasiyang na haira badu masigi jaga si ngasi dagi na chahi tara ongki mamang da ising thum na dum laira bani hanagi mieng amta changam da adu tasiyang na sigi lambi si asukenti maru oi maramdi Hanuman Thakur ga Govindji temple ga sigi marakta chana ba lai khorba bhakta me am sat lambi ni loina na sangai festival si kumja kayarak sigi moham si pangtho khorba adu haira matik si madi sungsem semam de adu ga masigi jaga si da lairi si cultural complex laire Manipuri achau thabak tharum khudimok sidai da pangthok pani anau MLA na su khoi hana tana jabada masi major work oina tawbud natragadi yararoi na khanabani adu handak impact tv da yarok da hugje khoi temporary major oina lambi ising da dithuman gi gumsi hana na khoi ji aham bagi tawbuni khoi work program da hapaga amuhana sigi film si tadana khoi semna chona mayangi phataba lambi asoi angam si TV da puthok pirakna mayam da khana ne na mieng changai base impact TV bu yam kana haingai leitana thagat chai mathang da su sumba akhoi gi kendra khangdi atopa kendra khangdi arai bu su thokpiu aduga akhoi gi leiriba luchingba singna khangaga di tawde yadaba thabak sing di soina tarokani na khanjai Kaksing Lamkhai dagi wawagai fawagi indoban ma sugunu gi lambi sembi na bakayarak hana mainaba sing da haija khrabasu lambi asi yeng sinbida na lakpa asige mayukta kha maikai vehicle association kaksing na hayeng dagi matam kaktana gari senba lep na warif lawkhre ngase association asige oiba athoba mipamama famna na warif asi lawkhibani haina association asige serulama da khangalakli dharma karama mai ising anayak amadi school na singba sing satpagi di komthokani haina serulosina makhatarkli Rims nupi masa operation taunanaba operation table da pusilaba matungda heart EP sinabagi machine mari lebagi manungda machine ahum yadri haiduna operation tawkhidri hairi operation tawkhidi hairi nupi masa do Bishnupur district ki Leimaram dagini Manipur press club ta pawmi singuna ba nupi masa sigi apokpana masinupa mutum hemjitna nupi masa sigi matabaki hek makha thangbada thamoiga naknana apom amalai rims ta tha amagi mamangdagi layeng duna lakpani Pom libadu operation taunanaba haiduna ngasi asi matam thaduna hidak pumba leiduna thamki ngasi ayuk operation taunanaba haiduna hidak langthak kaptuna operation theater da pusinduna thamki operation theater da pusinduna thamlaba matung mikup khar leiraga heart ka mari lenaba machine mari leibagi manungda ahum yadri haiduna operation tabu yararoi haina doctor na operation tawkhiti haina fongdorki Machine yadabagi matangda medical superintendent MS da wakatki MS na machine siamna laba mechanic kauge haina khumlaki makhata na machine yadrabadi mi khudong thiba nangloidra haina hangbada madugi wafam du kona sanasi haiba wafam thamlaki haina hemji na makhata na penaba wafam kaya fongdoki operation tawdo je len ba kan e thok tanaba machine mari lei haiba moigi mari lei basi ama khatang yai hai aduga ama khak yab je ama je atopa operation lamgi da season ani haiba adu hoi noi ngasi gi operation je yei thok pa tare khot mathang Thursday da tawr ji khola je na haiba moina adumai ngamoi arrangement ngamoi do ita di preparation ka doi tawri no sini ado akhoi kanogi akhoi patient gi asoibo oidera natraga moi gi asoibo oidera rims ta leiba khula hingi ya moina hana round kano hana yani understanding leina da moina ta
अतोप फाउनदन मोइन हेत यारनी खोलनी हाइवे तौबजे सी खितंग पेंदबा हाइतारे कोन बिष्णुपुर डिस्ट्रिक्ट की मोइरांग पुलिस स्टेशन की मनुष्य लेबा खोरू लेकाई मनिंग लौकोलदा मया का बचिजाक सिजन मने हाइबा मियो अनि मोइरांग लमखा यूथ डेवलपमेंट एसोसिएशन की वॉलंटियर सिंगना फादुना वार वातेम ख्रे मया का बनिसा सिजन मियोइनी अदुदी निंगथौखोंग बाजार वार्ड नंबर 2 दगी विवेक सरम अपोकपा संबाल सरम अमदी निंगथौखोंग वार्ड नंबर 7 दगी ख्वाइरकपम बबलू सिंह अपोकपा ख्वाइरकपम बीर चंद्र सिंहानी हाइरी मखोय अनि दगी सिजनबा लोइख्रबा सेरिंस अनि N10 टेबलेट पीस अनि फंगमंगम की हाइरी क्लब की मियोय सिंगना फोंगदोरपदा मखोय अनिना नबफो का पलोरबा मतुंगदा मखाता निसा सिजनबा होननिङैदा थेंगनरपनि हाइरी मखादा लमदम अदोमदा मय काबनिसा सिजनबा थेंगनबा थबक सिंसु सथकी बगलोनना फारब मी अनि अदबो वार वातेम लगा वखल तामिनरबा मतुंगदा इमु मनुगी मियोय सिंगदा सिनक्रि हाइरी हौजी मतंग स्वाइदा ब्रेक मतंग लौजगे मणिपुर में मालेंगे तोंगा तोंगा बी पाउ सिंगलो ने लखोय ब्रेक त यामना थुना जरके इंपैक्ट तुम एक ताद लेबियो ब्रेक की मतुंगदा तरान उसरी हौजी मखाता पाउदा ZEO Zone 3 थौबाल की मखादा लेरिबा लावा अपर मसुंग एलिमेंटरी स्कूल खरदा फिफम थोपा मिड डे मील पिरमद्री हाइना देसाम थौबाल ब्रांच मरल सिरकली देसाम थौबाल ब्रांच येंगसिन बसलुबद सलिब सयसगी जनवरी थादगिना मार्च था फावबगी पिफम थोपा मिड डे मील की पोलम सिंग अदु फंगलमदबा थेंगदरकिबनी हिरमसगी मतंग दंगरांग देसाम थौबाल डिस्ट्रिक्ट काउंसिल के ऑफिस ता पांगथोकी पांगमिस उनबमद काउंसिल सगी जनरल सेक्रेटरी सुजकांत ओइनामना फोंगदोकिबनी महांगना मखा तारदन हाई हिरमसगी मतंग द मणिपुर गवर्नमेंट की एजुकेशन मिनिस्टर की पुनिंग सिंगसिलकी लोने देसामनसु मियेंग संगलगनी हाइना फोंगदोकी अखोई की अकोई की फिबम दा सिंगदरप अमदी सोक्सिलकलिबा पुनमक असिबु कन्नबगी पांडमदा लाक्लिबा अप्रैल कुलमदोइद इम्फाल कॉलेज स्टूडेंट्स इको क्लब सिंदुना पेंटिंग कंपटीशन अमा पांगथोलगनी हाइरी हारिबा कंपटीशन असिगा असिदा क्लास 1 दगिना 3 अमसुंग क्लास 4 दगिना 7 कैटेगरी नि थोकना पांगथोकनी हाइना सेरुलमना मखा तारकली इरमदा मसगी लमजिंग पुरेलोइबिरंबा मेजर जनरल पाउना ब्रजबासिगी लिलोंग आराप्ती सिंगैदा लैबा अथौबा सिगी खोबमदा लेमना मिट लायंगबगी थोरमा मंगसी पांगथोकरे लेमना मिट लायंगबगी थोरमादो रेडियो लिसनर्स गिल मणिपुर मसुंग लमजिंग मैरा खुदुंग इनवलुफ मणिपुरना लिलोंग आराप्ती मनिंगलाइका यूथ डेवलपमेंट एसोसिएशन गा कुसमनरगा सीजा आइकिया फाउंडेशन गी मतेंग लोनेना ngasi पांगथोकिबनी ngasiga lemna mit layang bagi thoramaduda punna mioi chani taretna sarya khilonena ahal oraba mioi tarada lemna operation pangthona bagi damak sizai kia gi staff singalonena sanminakhi सोशल मीडिया फेसबुक के ग्रुप अमा ओरिबा कोंथौजम केंद्र फॉर सेंस ना सिंदुना माकलंग तुरेल तेंगबिउ हाइना मास साइकिल रैली अमा सटखरे कोंथौजम एसेंबली कॉन्स्टिट्यूएंसी के मनुंग सन लाइरिबा माकलंग तुरेल हाइना खंगनरिबा तुरेल असी ओइनाम अमदी नाम्बोल एसेंबली कॉन्स्टिट्यूएंसी सजु फाउदन सेलिबनी ngase के साइकिल रैली अदु कोंथौजम एसेंबली कॉन्स्टिट्यूएंसी के मनुंग सन्ना ngairangbam awang lekai lampakdagi haudona nambol fawa satki nongju thagi matamda turelasi imai wangkhalaktuna nageta leiba yum kaya ising thumjin bagi khodong sadaba kaya mayuk nabasing asi koknanaba mainabasing na miyeng sangbinaba rally du satpani haina konthauzam kendra for science ki president case ibom sana impact news da fongdorki अखोन गसी सिंजरिबा रेली सिगी पांदमदे अखोय कोनजम केंद्र लेरिबा खुलसिंग असि मरोइना अखोय सिगी नाकंड लेरिबा मागलंग तुरेल स्वाइदना मागलंग तुरेल हायरा खंगनै अदे नंबोल योगरगना अखोय गी नंबोल तुरेल अदे ओइनाम योगरगना यांगोय तुरेल हायना खंगनै सिगी तुरेल सिना अखोय गी नागेता तारिबा पॉपुलेशन लाख अममु हेनबसे असिगी मते इसिंग चावदुना थुमनदुना मरोइना खाबीदा इसिंग चावगरबा लोरो मतुंगदसु था मखाइगुंबसे इसिंग सुंगं कंगदबा अनो सासन खंगदे मी खंगदे लंबी थोंग खंगदे मी सिंगसा असुगी मतिक लैना तिना असुगी मतिक अवाब लैबा मदुगी पांदम सि मतुंगदि थोन बिगनु इसिंग इसाउ थिंगबियो हाइबा खलाउसी कोइ केके फोर सेजना कोइ सिंजबनि मालेमगे लैबा कुंद सतुना रोटरी याउबियो हाइबगी पाउजेल पुबा खोंसत अमा आइजेर साउथ तगी लमथाख्रे इंडियन रोवर्स की जेस्मल टू रोम हाइना मिंगथोन खोंसत अदु मंत्री पुखरीदा लैबा हेडक्वार्टर्स आइजेर साउथ तगी आईजी वीरेंद्र सिंह ना लमथा की
Indian Rovers ki mioi marina saba team asina namit cham yang kaini sangna Myanmar, China, Russia, Denmark na sing malebak kun faudan satkani khongset asida team asina lebak kun asida rotary yaubiu miam gidamak thabak tawbiu haiba pauzil sandok lugani hari ba team asi thas ki tang manga dagi Rajasthan gi Jaisalmerda Manipur gidamak khongsa lakibani team masi ngasi moreda ahing lelaba matungna Myanmar gidamak hayeng khongsan gani hairi mioi marina saba team masida nupi ama nupa ahum yauri promote Rajasthan world over through Rotary and to promote India as well as the tourist destination. We are also attempting a Limca book and Guinness Book of World Record for maximum road travel without using any ferry or sea. Serving humanity is Rotary's basic fundamental work. This is one means of taking wherever you are going, you are taking India along with you. I'm sure you will live up to the Indianness that we are known for. Yes, the dispensation which has come to the state is new. We are all working with a new vigor. Times which are coming, we pray and hope are the best of the times for the Manipur. Lions Clubs International in the United States of America gi Chicago da pangthokiba Malem Thagi Peace Poster contains da Korengai da Media Montessori Senior Secondary School gi class 9 tamlibi Mahiroi Oinam Catherine Kulumdoi Suba Taduna Merit Award fanglakre. Haidaba contest asida Malem gi leibak hompugi Mahiroi listing hompuromna saru yabada Oinam Catherine top 23 ge manung sanduna Merit Award fanglakibani. Award asida selon US dollar chamunga amasung certificate ama yauri. Award asi Lions Clubs International na Lions Club of Imphal Laimarol gi kuthang da kusindarakpadagi ngasi manba press club ta Lions Club of Imphal Laimarol na Catherine da amuk kusinaki. Poster campaign asida chahi asigi oina saru yakiba India gi mahiroi sing gi marakta oinam Catherine Award asi phangba amata ngairaba mahiroi ni hairi. Malem gi thakta pangthopa condition asida kulumdoi suba taduna Manipur gi mingsat porapaki damakta mahiroi asibo Lions Club of Imphal Laimarol na thagatpa phongdoki. Lining to Putiba Kumza Haraba Committee Yumnam Kunam Sinna Lak April Maritagi Meter Fava Meter in the Subna, Lining to Putiba Kumza Haraba Gitarum Pang to Lagani, Kumza Haraba Gitarum Masida, Anapama the Arapa the Labour Quai Punam Yanaba, Putiba Kumza Committee, Imnam Kononga, Zero the Paujalagli. Deputy State Minister Yumnam Zoy Kumar Opagatorama Pang to Kre, Manipur Zagoi Marup, Manipuri Zagoi Marup the Sinna, Lamboy Konang Kong the Laba, Lubasigi, Sanglelda, Tormadu Pang to Kibani. Uripok Assembly Constituency dagi mihut oina karakiba Joy Kumar opagi thoram aduda sar yakiba Manipuri Zagoi Maruki President NG Amumasana Pongdo Kibada Soglising Masawal Hompum doida laikidraba Guru Padmasri Amubi Singhana Manipuri Zagoi Marup Linkatlam Kibani Lub Asina India ge tongan bamapam singda natana Europe America amasung Asia ge tongan bamapam singda Manipur ge cultural so kaya ama mai pana utkri haina phongdoki Lub Asina lauriba thaudang kaya si mai pakna sangsinaba honabada lengak asigi chawraba thaudang sulai haina phongdoki thoramasiga mari lenena cultural so masu miam da khodol tamki Government of passed Okiba anti-tribal bill ahum gi mayok ta khongjang sangsilakiba lakleba April 23 da namit chatruk ni mapung fa ki bagi thoram pangtholakani namit asi Lamka town gi Salfa Pumbakta ayuk pung 13 da gi mass morning amasung fasting prayer gi thoram galunena pangthokani hairi namit asi da miyamna saru yabi na Joint Action Committee against anti-tribal bill na thadorapa zero mana khangalakli Thawal District ke Khabok Part 1 Gram Panchayat ki Ward number 6 ki miyam da Thamari PDS ki Polam amasung job card holder singi pass passbook masa da paihande haibagi matang da ngasi lekai asigi mamang lekai youth development club na sinna club asigi sanglel da miyam gi oiba mifam ma pang thokre mifam da miyam na kupna khanara ba matung da ward asida PDS ki Polam Thamari fangdriba asi phangana ba government ki mailaba authority da taksin ba job card holder sing da passport pithok an ba masung leikai gi iram nala shembina ba haiba wafum kaya su yauna warif kaya lokre hairi hauzik masino ba gebasana bi pau All India Football Federation asin hauzik sathari ba Indian League ki second division ki final round match da saru yari ba Manipur ki mas naraba football team ore ba Neroka
football club ki mari suba home match hayeng Kumal Lampak Main Stadium da nungthil pung ani makhai tabada Delhi United FC ga sanragani hayeng match asida Delhi United FC Maikaida Manipuri player taruk amasung foreigner player ani yauduna Neroka FC ki mayokta mai paknaba sanagadori Neroka FC ki oina yamaluba match oiri match asida mai paklabadi final round sangbagi lambi naksingadori bani panba yabadi sathariba final round match asida Neroka FC na point manga fangduna ani subadalari bani amaramda hayeng sanagadoriba match asida yumbu team oiriba Neroka FC bu sawat piduna mai paknaba Manipur gi miyamna lakpiduna miyeng tabinaba club asigi head coach Gift Raikhana ngasi Hotel Grande da paumi singuna bamada fongdokre home match raina Neroka Manipur na Delhi United ga pung ani makhai da kick off tawduri hayengi match akoi Neroka Manipur gi damakta yamna crucial match ni akoi hayengji ka dabiya de kana bi damakta akoi na player sing akoi gi coaching staff management loina ready laire adugo opponent team su yorakre as a coach amoina responsibility lauraga bhabok mayamda football nung shiba Manipur nung shiba Neroka nung shiba bhabok mayamna hayengse lakpireraga Kumal Lampak sida pungani makhai nungarba messe yengbiu haidana mayamna no lukna haijabani VSI Thamiban Ahanba Test Bir Chandra Veteran Invitation Football Tournament ki winner oikre Test Bir Chandra Singh Football Academy na sinduna tabung khokta laiba academy asigi sanabung ngasi sana ke tournament asigi final da VSI Thamiban gi Sandaroi W Tamfa Zau masung TS Rohen anna match ki phumdoi masung hopamatoi suba minute singda san ki panjal ani aduna FC Imphal bu panjal ani amada maiti ba piramnaga tournament asigi winner oiki bagalunena rolling trophy galunena selgi mana lupa lising yang kai fangke tournament asigi runner sapta hauraba FC Imphal gi amata ngare ba panjal aduna match ki kuntrama pan suba minute en itosana san ki bagalunena rolling trophy galunena selgi mana lupa lising kuntra fangke ngasi tournament asigi lo sinbagi thormadu da education amasung AFS Sports ki Parliamentary Secretary K. Ravindra Masung RDPR ki Parliamentary Secretary H. Dingo galunna lamdam adu ki masak naraba mi kaya TSB Sundar Singh Football Academy ki mioi kaya makok matang tarba sandro sing masung team singda manamatum kaya yantoki ngasidagi taramapan suba Silence Cup Veteran Football Tournament Eastern Sporting Unit Wang Khaida sanab haukre tournament asigi ngasi sanaki ahan balik match amada Sajing Football Club na FVWA mapal kangjaibang panjal tara amada yama lakchana maiti ba pibang ngamkre match asida mai pakraba Sajing Football Club ki Sandaroi N Gandhina match ki ani suba konipan suba nifum toi nifumapan masung yangkhani thoi suba minute singda panjal manga N Sagora masung W Robin ani na match ki kuntra taret nipu thoi masung yangkhani mari suba minute singda panjal ani aduga TS to amba na match ki mapan suba minute panjal amaga san ke maiti auraba FVWA mapal kangjibang amatangari panjal aduna kuplay ngamna match ki tare suba minute san ki bane Football Veteran Manipur Football Veteran Association sinduna sathari tournament asida team mapan sar yaba galunena hayeng tournament asigi makha taba match ani sanaragani Ahanba Paradise Union Pungdombam Pupu Cup under 17 9A side football tournament MPSA team B Pungdombam Mai Pakre Pupu Pungdombam the Sinduna Lamlai High School Pungdombam the Sanagariba Sanabungda ngasi Sanakiba tournament asigi Ahanba Lake match asida Sanagadaba FC Haikang Mapa Laktabadagi tournament asibu Sililang Singna YMC Harauda Wa of PK Satariba tournament asigi ngasi Sanaki Bani Suba Lake Tana MPSA team B Pungdombam gi Sanaroi Faris Sungmo Bungo Telaiba Masung NFC Moirang Kampugi Sanaroi Johnson Namasa Matan Sanjakiba Panjal Ama Yauna NFC Moirang Kampuba Panjal Manga Amada Mighty Bapiki Metsasi the Mighty Oraba NFC Moirang Kampugi Amatangai Panjal Aduna Nongpok Ngan Ban Sanki Satraliba Football Tournament that team Kunmatan Group Maritokna Kaidok Saryari Hayang Tournament Sigi Makata Mets Ani Shanagani Sahay Football Club Tenopal SFC Hainaming Tuanba Tenopal area gi oiba football club ama ngarang hangdokre
Hangdokpagi thoram adu Technopol District Headquarter da leiba Community Hall da pangthoki sanaroi sing bapungning thawaladuna Shahi Football Club asibo tung koina apaba sanaroi sing putopa ngamba club mama oiba ngamna na wakhalon da saru yaki ba miyoi sing na phongdona ki Numid humni Sathagadaba National Yorugi Referee Seminar and Refresher Course ama ngasidagi Kumanlapak National Sports Academy in the hall da hokre matam khargi mamangda taekwondo haiba masana asida lamdam asigi sanaroi kaya national gi thak ta pangthopa tournament kaya da mangjil tharamba adu hauja hauji sanaroi sing asigi haithoi singthoi ba kaya walak pamaram kaya asi yenglaga All Manipur Taekwondo Association senduna Taekwondo Federation of India gi miyang makada referee seminar kam refresher course asi pangthopani Taekwondo Federation of India ki examiner Sundarmani Patel 5 Dan International Referee amasung Taekwondo Federation of India ki examiner RK Haripyare 5 Dan International Referee ani asina Manipur ki Taekwondo referee singda takpi tambiba ki thaudang lauri ngasi thoramasida association asigi president Bobby Wycombe IAS amasung association asigi vice president H Mega Sundramasung L Karnabir ani galunena association asigi masuk nairaba kayana sharuyaki National Referee Seminar pangthoi basigi maramdi akoina referee singina amadi coaches singina rule je anoba mayam ama hongai si matik chana khangnaba adu mapalam da chatlaga de khoi expenditure mayam ama changbana maram oraga Manipur sida Imphal sida tawraga de khoi expenditure su handajaraga luxury ba akoi national referee amadi referee oiga singna refresher tawbuda ngamnabai damakta khoina Imphal da tawbuni mamang da su black band exam ama Imphal da pangthokre akoi Imphal da tawiba taekwondo keno mayam ama khangdaba udaba leiba mayam se khangnaba unaba amadi expenditure da handanabai damakta khoina Imphal da tawbuni Contram the Super State Ace Group Aquatic Championship Lisuni Taratare Laliba April Kunmato de Kulumdoi Faba Infalis ki Kumalapak Swimming Pool the Pangto Lagani Haina Manipur Swimming Association Tadoropa Sirula Kangalakli Cyclone Thangmaiban 14 Taramari Suba Manipur Veteran Cricket Tournament ki final Sankre Manipur Veteran Cricket Association Sin Luang Samam the label Luang Pokpa Cricket Ground Sanakiba Tournament Singing Hasi Sanakiba Ahan semi final da Tos Ngam Kiba Cyclone Thangmaibanna betting Hana Tauduna Abiba over Kuntrada wicket Turaga Ran Shama Kuntram de Loki Metsa Sigani Suba inning the Model Club A Singa Makana over Kunmangaga ball Amada wicket Aramak Turaga Subnagiran Humdram de Laudana Metsa Si Ran Humpuda Mighty Bananki Metsa Si the Ran Kunipana Masung wicket Ahum Laukiba Cyclone Thangmaibangi all rounder Binoina Man of the Match Taki Satariba Tournament Sigi Haying Sanagadaba Anisuba semi final da Model Club B Singamakama Youth Welfare Club Lang Tabal Ani Lamba Taunaragani How's it Arabada Maraba Pawan Pizari Same Minister Yauna Manipur government officials Sing Aranba Toba Tenarabadi Center Danatraga Prime Minister City Tabiro Haina Union Minister Jual or Amna Pongre Manipur government ke school sing the Han Lera teaching system adu Amuhana Pura Komatau Tari Haina Deputy Minister White Kumana Pongre Siji Nadraba Electronics ki Polam Sing Karam Lushinga the Habi Matang da Namit Kumni Oiba e-waste management ki workshop Nelit Hawkre Amasung second division I League ki final round ki match the Hayeng Neroka FC ga Delhi United FC ka lamba